All Manipur Muslim Students Organization AMMSO-GHQ gi LICHING MAKHADA MSA Minority Student Association AMADI AMMSO-IMPHAL West District Committee na SINDUNA Waqf Amendment Eki Mayokta protest rally Chatkhre India Government BJP na lengakpa government na Waqf Amendment Bill Rajya Sabha AMADI Lok Sabha anida namfuda pass tawbatan natana President of India na SNP duna ek amo oina chatnakibabu yaning daba phongtoktuna mass protest rally ama Imphal West District ki manung chana leiba meyang Imphal da pangthokre ek oina namfuda chatnanaba tawrakliba asi India gi constitution bu khonggoina bani amadi minority Muslim ki hak matpani Musalman singi mathakta chatharakpa attack makhal amani Modi sarkar na minority Muslim natana atopa minority singisu ningkha tambada ayat pakaya ama piri masjid singda darga Kabristan singda madrasa singda khutingjinba atamnana target torokpa yafam thokte hairiba ekasina Indian Constitution ge Article 14 na piriba miyoba khudingmak chap manana ngaksenba equal protection haibadu nathai amadi namthatli amadi limitation kaya thamli haibadi karigumba thabak ama tawbada ayat ba apanba athingba kaya thamlaklagani asumna tawkhrabadi lam khopsinba phangpham thokpa hakta ayat ba piba personal life ta yengsinbana chingba tawbutan natana Kabristan Masjid Madrasa na chingba singdasu any matam amada thugaiduna government na any thabak ama tawbada tingbagi hak leiroi dharma gamari leinaba leidiba Waqf board asidasu atopa musalman na tabasing yoksinduna Waqf board asi salai khragani hairiba Waqf Amendment Act asina musalman gi hakta singnabata natana law and gi chapchaba chapmanaba haiba miteng haibadi equality of for law all haibadusu signary na thairi maram aduna khudingmak wakhal taminabaga loinana ekasigi mayokta democratic oiba mawongda protest athaduna ekasi withdraw tawjiba phawba student sing prajamiyam club organization association khudingmagi khongjang handana ba haiduna student organization asigi maikai digi appeal tarakle Manipur Muslim ki Manipur pangal ki natana all India ki 20,000 crore henalaiba adugumba population sida aikoi minority sing ki ipai pu sing na kathok lam laba adugum Kabristan masjid madrasa sing ba mayam se Manipur da natana center da paliba BJP lenga asina matna ba lawsan na ba one nation one religion haibu ki thimda ta tharliba thawong se ta sengna condemn tawi MSA amadi AMMSO animna akan mong da condemn tawi maram maduna hairiba Waqf Amendment Bill se ek se repeal tawri bhawba hanba leitana akoi gi pangalam oina akoi gi sinida cheliba I se marik ama yauri bhawba akoi lanthingna ki ke de haiba se ai media ki tongda thamjage